ngasi gi oiba tongan ba page kharagi posting collection tawbagi manungda iduning thau hairiba page asigi signal to wax war at eastern side of kamjong haiba text translate namakangna ahan boine miyam da kodol tamjagi amadi video asibu miyeng tabiriba punamakpu loktak mapau updates ki mekaidagi taramna okjabaga loinana ikai kumna bu uchari solam galdot haibadi eastern side haibani hauzik lairiba situation asi divert tawnana ba tuminna kamjong gi eastern thangba side ta lan tawba hobir o hairibani hello respected cookie leaders cookie in Kim UPF KNO KSO GHQ KWU GHQ KWOHR District and Block Cookie INP amadi MLS Seng masing yamlaba aikogi lanmi sikre amadi kuchu kulai kaya amasu yeknaba sengna fakre probably KNAB inside Myanmar adumakpuk aikogi pandam phangdri fawba tung handuna cheloi hauzik aikoi paisa yamna laitre amadi chinna haiba yadaba dakar laiba polam singsu yamna watle amadi awaba pibam mayoknari sigumba situation sida aikoina karamna lan tawgani adongi site de problem amata laite aikogi praja singi khanbiduna aikogi position asi khangbiduna sanbiduna kamjong gi eastern thangba side rom ta tawba yaba tawbira u aronba infiltration war kamjong gi eastern side lom taki tawbirak pataragadi som the attention divert tawba ngamgani situation divert tawba ngamgani cookie leader punamakta haijari haiba wafam asini pesa simaki makatana Myanmar manungda kapna bada sikiba KNAB gi cadre singi dead body hauzik pawba lauthok pangamdana leiri cookie NP kotu amadi ITLF the dead cadre singi list leizaragasu dead body fangdri fawba magi family da haidoktrei maitai singna thadorokpa video da yawba makoi khara khaktamak asiba imungi family singna khangli sidiba sing asigi manungda kangpukpi dagi di Churachandpur side na hena masing yamli ayambana cookie ni masa siramladra khanbada imung manungi miyoi singna cookie NP ITLF ta hangbadasu sidri haina kumli siba taragasu dead body kusinagani haina deceased family members singda thawai wadana ba gyan tana hairi masagi phone switch off tawkhre haina kapasu kaya ama yauri phone battery charge tawbam laitabagi switch off tawkiba oigani haina thembiri tumba yadraba deceased family imung sing nupi khaina tumin kapi nipa makhaina athengba ahingdasu khanglaw lawba yauri yu thaklaga leli phone switch off tawkhraba hairiba ase sikhrabani Churachandpur site tagi masing yambagini Churachandpur da irang hauba hauriba ase dead body lauthokpa ngamdaba adu lauthoknanaba honabadani hauzik pawba Valley Rebel Group amadi KNAB ani Myanmar manungda khutthongna riba ase kamjong amadi Technopol site romta yamlaba cookie group kayagi cadre sing paisenduna leiri Valley Group chanthorokpa yengli dead body sing adu mafam aduda taduna leiri ayamana pumtharakpagi manam namlabani mafam aduda Valley Group amadi military junta gi apunba strength lising amagi mathakta lei haina khanbana amadi nongthaktagi air strike tawrokpa maramna paksang siluba ngamde kangpukpi amadi Churachandpur manungda cookie rebel group masing pressure hengalakpa kalaknarakpa amadi thajanadaba hengalakpadagi amana amada khut thinba haunare maitai lan tawba lairi cookie rebel group masen oina lan tawnarakani ko haina rebel group ama anida natana mari mangana hairi ataidi barbel oina haina bani adubu Churachandpur da base tawba United Cookie National Army UKNA nadi fongna press release thoktuna dab tawba haure sirol asida hairiba asi aikhoi lamka songpi dadi chahi ama hena mayam punna lan thengna minarakpani kanagumba amatada khut chinduna phaipatte haidabani nakoina aikoida UKNA da kalakliba adu karigino aikoina aikogi future gi society amadi lamgi damak lan thengnari miyoi kaya amana UKNA bu criticize tawba plan muthanana ba honaba amadi aikogi lanmi cadre manganana ba honarakpa adu aikoi khangarigumba makhatana nakoina UKNA muthanana ba honarakpa taragadi masina aroiba warning ni cookie NP oigera ITLF oigera CSO oigera atopa rebel group oigera lemna tharoi phibamgi matung ina thengnaragani hairi pesa simaki aroi boina politics na ekoi ase divide tawi spiritual na ekoi bu amuk unite tawali maitai cookie lan manung asida politicians sing asina tawnari ba power munnabagi lan ase angakpani makoida maitai cookie conflict na soaliba akai atoi misi mina mayam ase karimata changde na chungde politicians sing di maitai cookie lan ase power gain tawnana ba greatest opportunity oina ui lebak wathok thoklaga makoi nungai manipur da thokliba conflict asidi matam gi sakar rajniti wala singna sanaramba power game politics singi consequence ni hauzik su lepte lan manungda power game politics tumba chaba khangdaba makai sanai lan manung asida politicians kharadi next assembly election gi vote khomba haunakre yengu makhoi gi interest local media singi research forum ama sembiu media singsu lan manungda politics ta hena thawa yauksinba ui MLA na letrin changba phawba headline news hapa yaure political speculative news ta
chongsin chongsin khanai magi MLA minister sing hena power pahenningbagi support tawsinba oirambadi yai adubu state interest state security gi wafamna mangtha ningi thokliba lan asida kukisu maitaisu benefit amata phangloi goi game plan tokhai lan oiraba kangbu sing adum lan oijarasanu balance guard tawba makhai adum tawjasanu public makhai wadanaba market upstream laknanaba income laknanaba lambi yalu Praja sing matam kuina kangau na handuna thamba yaroi neta singna ngangba wa sum tadana leiragadi yaroi lebak irang kalingai matamda comfort zone taki lapthok piu haibadi ithak irang kumai harau romance politics ta tawduna leiganu lan manungda tawritaba thabak politics ithak irang romance sex crime aduki matik yamna hena wangna chatli masimak yamna chawna soirabani haiba wafam phongdokli makha satharakpada hi yai khomba news sariba page asigi post amani khala khotcharaga aroi boina myamda khodol tamjige National Highway 2 amadi National Highway 37 da pochai pudunu lakpa gari Imphal da thunglare hairi National Highway 2 amadi National Highway 37 da lamdam asigi tangai fadana nongmada changdraba yadraba pochai pudunu lakpa gari sahum gumpugu mapan amadi sani ga taraga mapan hairi lambi asida apan ba yaudana pusilakre makhata na pochai pusilakpada khudong thiba thoktana bagi damak chingingai oiba mapam singda security force na kan section tharang lokotki Manipur district puna makta pamdaba thoktok thoktana bagi damak chinga masung tamda puna checkpoint sama ga taramathoi hangduna achat awong sing sek tawbagi thabak sathakre haina Manipur Police Control Room na thadorokpa cherola mana khangalakli Volunteer Welfare Fund Organization ki active cadres ani police na phagatkhre Imphal area da sinkhai chunkhai tawbada chenabani haiba Volunteers Welfare Fund kawba organization amagi active cadres ani police na Imphal West District ki manungsana laiba Sagol Bantera area dagi pagat pangamkhre hairi police na farba myoi ani adugi maming yumlembam Khelen Singh chahi nipu amadi Huidrom Langanba Singh chahi kuntra kawi hairi makhoi ani dagi mobile phone ani lok amadi kiga loinana demand note ama recover tawbu ngamkhre hairi aroi boina Kaksing district tagi police na khulai phagatkhre Kaksing district ki Wangu police station gi manung chana laiba Chaidel Khunau gi Singkhong da security gi apunba combined team amana thibu humba gi thabak sathabada khulai paiba singna lotchin thalamba oigini chingnaba assault rifle ama maru yawba magazine amadi 9mm pistol ama kilogram manga lumba IED ama .36 HE hand grenade ani smoke cell CS ama tear smoke grenade ama fuse amadi detonator yawba PEK stick ama meters ahum sangba wire ama .303 empty case ani blank cartridge ama helmet ama BP base ama jungle boot ama ga loinana atopa polam kaya ama su recover tawba ngamkhre haiba wafam asi thamjaraga ngasigidi matang saida lusinjare